Manipur top channel gi mai kei digi marui ba pau khra han bada April kulngo humdoi de thaubusingi khungul liba thoram pangthokani amako All Manipur United Clubs Organization amako amadi thangmaiban United Club TUC ani kusamnaduna sahi khudingi April kungo humdoi de pangthoktuna lakhiba Manipur gi aroibening tamlana saru yakhi bising amadi lanpham madu thawaina ponta pikraba thawbusing muning singba amadi ikai khumna utpaga loinana makhugi khungul libegi thauram handaksu April kungo humdoi gi ayuk pung mapandagi hauduna thangmaiban gi sarauk singda leiba athawbusing gi khubamda pangthokani haina amako gi secretary publicity haisnam foreign mangan thadorakpa Siro lamana haidi Chol asin hai Thauramasi 1891 gi Manipur gi ningtam laning sing numit kungo humdoi April English ngani kungamanga haina mingthonduna mausa gumna pangthokani kumja English ngamaga sani panga maudra ga mathoida tongan ba mafam kya da Manipur ga British ka lanthing na khiba du gi aroi boina khongjom da mapung oina sokna khiba akan balan phamadu da imalebak Manipur bu yekna ba British gi kanana ba Manipuri lanmi singna maru oina mitei lanmi singna top thauna lingjen utun lanthing nakhi adugumba 1891 gi Manipur gi ningtam ngakna ba aroiba lanpham adu da aikoi gi pai pusina ulamba thauna lingjeladuna tungda lakada ba Manipuri singda marebak nungsibigi uhul ama matam supara piwigi mathakta ngasi gi mirol hingli bai khoina aikhoida thauna gi inot ama supiri kumja English nga magasani panga maudraga mathugi Manipur gi aroiba ningtam landa thawaina ponta pikraba layoi kraba athawbai pai pusing adugi maphamda ikai khumna bu utpoina athawbu singi maphamda thang tagi thogol tawbuga loinana haikat lekat tamgadaba thawramasida miyamna saruk yabiyu haina amuko gi siolosina appeal torokli amaromdana nambul torel mapanda ain kaina sajilamba sing takthokpa hokre Impal West DC gi miyeng makhada SDC Impal West Central tuna lusingduna nambul turel gi mapana sajilamba dukan sing amadi atai structure sing asidagi takthokpa hokre takthokpagi thabak chatharingai pamdaba thawdok thoktana bi Impal Police Station gi personal sing yauna commando team amana ngak senbagi thabak chathaki Impal West DC gi miyeng makhada Manipur lainga ki Environment Department amasum PHE Department ga punuk samnaduna sathakiba takthokpagi thaba dugi manungsana Waishil Maril gi mapan lone yadaba mongda sajilamba dukan sing amadi structure sing takthokhi loinana naga nala mapana sajilamba singju takthokhi nongju tha matamna khusem gi ising gi sakthokli basidagi ngakthok pangamna ba panamna khongthang asi lokhotpani haina SDC Impal West Central to Ranjit Maisnamna phungdokladuna mangna hai PHE the Environment Department amasum Impal West DC ga punuk samnaduna sangchiliba asi miyam gi yaifanabagi tamangni ngasi chathariba mapam sidana tana Impal West ki manungsana nambol turel gi mapan sajilamba structure sing makhatana takthokpagi thabak chathaki genaiki ngasi degi hauduna eviction chathariba si khudakta hekta chathabanati mangjongna DC gi mekedi khan ki balekri DC gi mekedi gi masana Lokthoknaba khangalabasu lokthoktabadagi eviction asi chathabani hayengsu mayai lambi gi nambul turel mapana sajinba infrastructure sing eviction tawbigi thabak chathagani Manipur lengana ising isaudagi ngakthoknaba paikhalakliba thabak thoramasida miyamna mateng pangbi wainasu Ranjit Maisnamna appeal torokli atopa paukhrana relief camp gi mahiroi singda educational material sing yenthokri wide angle amadi child rights and you Crime na Zonal Education Office ZEO Zone 1 Impal West District kusamnaduna Impal West District ki manungsana tuan relief camp taragama da sangjapam lawduna laidiba mahiroi sing educational material sing yentokre educational material sing yentoki relief camp sing adudi Thau Ground Relief Camp Thamaiban Manipur Trade and Expo Center Lamoi Khonangkhong Maitei Langol Laima Khulem Laikai Relief Camp Khoyathong Tombisana High School Khongdram Selungba Upper Primary School Relief Camp Thangmaiban Thinge Alternate Housing Complex Relief Camp Langol Game Village Tarenpok PS Lamsang Phumlau Kairoi Primary School Phayang High School Sadar Patel High School Khurkhul Mandap Yumpham Relief Camp Recent Higher Secondary School Sagol Tongba Konthaujam Makha Khabam High School amasung Wisdom Palace School New Kaithal Manbi amadi Sanjam Sirang Community Hall ni ngasigi thauramadu lamphel da leiba Directorate of School Education ki office tagi Directorate asiki Additional Director of Education School Valley Besesor Khumuksam na lamthaki thauramadu Impal West Relief Camp Zone 1 ki Nodal Officer Anil Khumuksam DI School Kennedy Sapam ZEO Zone 1 Impal West Sujata Khumuksam Wide Angle ki Secretary Montuan Them Yauna Miyu Kya Suryaki Khongthang asina relief camp da leiba mahiru lising amaga sahumga kuntrada mating pangna panam thamli hadi
Amaromdana Jenims campus the biomedical wasting Kongatuna Tigat Paukre Jenims campus Manung the Muebi Haksangi parts side on Leramathing Manipur Police ki forensic science ki timamana Jenims campus Manung the biomedical waste tuan ba waste materials in Kongatuna investigation set about Press na Pama Pow the Jenims campus Manung the Pumzilamba waste materials in Jenims Director Dr. L. Ushara Nemadi Manipur Pollution Control Board ki member secretary Dr. W. Roshan Lusing Mutim Amana Ngarang Kotoktuna Amuhana treatment of Wiki Tabak Hokrabasu, High area Dugi Akoebida, Muebi Haksangi to one part crating Rapidigi, Forum Part Police na case Manokri, case Asiga Mari Lena, Manipur Police ki forensic science ki Timamana Jenims Manatigi, waste materials in Kotoktuna investigation Toki. Pomzin Kraba waste materials in the Akoebida side and Lerama to one polum singi samples forensic science ki Maduna Kongat Panmayabadi Jenims ki Akoebida Lady Mu sing Haksang Swan Badanatana Akoebigi Mausagi Pibam the sound of Oliva biomedical waste Yauna to one waste in si Amuhana Lautolaga treatment or Hena Jenims ki director Dr. L. Usarani the Manipur Pollution Control Board Amadi Paumission ki Mamanga Fundoki Balai Kravani Makasa Tarak Point Panam Pausi editorial Mam special content when a mam Tamzari India Kari Wagani Isagi Iram Namda Ninkatam Nasapa Yarakta Vamadi Isagi Ipaipu Singi Lai Kubam the Lai Kurambasang Yarakta Vamue Fruit Kanglup Oiraba Manipur yellow fruit Mita Singi Tamoida Kari Porongan Avisi Nasigi India Langana Kang Libra Natragana Kanga Kangshina the Lady Brahavisi Yuhang Sitakini Say any Farakadoraba Manipur Irang the Kudonti Mayuk Naraba Mita Sing the Lakadoriba Me Ugungi Miamgi Mipam Kaurakli Basi Kaurakli Bani Habisi Nasigi India Langana Kangbasungani Kali Nakalamaromda Manipur India Tindringagi Matamda Ninkatamba Ninthaupan Baleba Oina Ladingagi Matamda Lamdamas the Kunda Minariba Furukang Lupsing Punamak Mita Ningtaugi Lengamagi Makada Leramani Adubo India Hectin given Numitagi India Digi Manipur Hana Lengak Siamzaba Han Kravasu, Indiana Namlo Lokshin Kipatagini, Nasigi India Lengaki Makat Lerakli, Asigumba India gi Fibanung the Leraba Matam the Gidi, Lamda Musigi Miamna, Makal Makaki, Kudong Sada Patopi Sang Hengalapugum Hong Satarak Horak Pra Habi Yuhong, Kayamuk Lapugum Tori, Maramdi, how Kibasai Kia Habi cookies in the mitation the Landaraga Makogi Lamkara, Manipur the Gilona, Hona Bigit Hong, Sigi Mamangsu, Lamda Musi the Tuaning the Batado Kayam, Tokrabani Abisi, Nasigi Stera Sigi Miamna, Kangaduna, Lake Kraba Maramna, how Jik Tokli Irang, India, Lingana Tamois in the land, Lucinana Bohona Daba, Man Bigi Mami Kiamuk Tarakliva Havida, Hamamato Kali. Status the say Parakadoraba launch the mitation Karigumba Hiramatada, Aranmato Kidrabasu, Aranmato Ribalament to and Cookies Musarak Pidana, say any Farakadoraba Matamasifawa, Tadok to Tamlaga, Aran Wangan Bamadi, India Gimek to Wangang Bolin, India Gi Constitution Gimek to Tabak Tongs, Taraba Paw, the Yang lady. Nakalamaramda, Koki lament to and missing the Mita in the National Highway that Ningtam Sapata Timbamadi, Mitagi Isa. Laifam len sing the sanguna like kurumba sangmada uki sing the thing babu ngak thok pagi mahuta mitei sing mu lai kurumhandri basigi maram karigi no habigi pian the bigi thamoi kai kainari basigi mathakta mitei gi masu tare ki phiral kuki lamen tu hen ba segai raga khongpak net laba phawbada kariguma makhalamati gi sarak pi dana ngasi phawba India lengang na laithuk pagi maram karigi no habugo hangasimak malem da lairiba mitei sing lak kaya mung na hangnarakli Oirakliba Piba Masina Maram Weraga Pena Draba Mutation India Lengaki Tawong da Pen the Vadigi, Tamoi Kairaba Mutation Cookie Singa, India Lengaka Manunda Karamba Aron Agenda Labadigi, Aran Batoba Cookie Singu, Kan Kalaga Tamli Bra have you Hong Sinkayamux Hanganaki. Amaromda, Manipura Masa Matum Lengak Saringagi Matamda, Oi Kidriva Tabak Tawong Sinkayam, India Gi Lengak Makada Leraba Matam Torak Pashidigi, Ningsing Batok Matam the Gilerak Laba Manipuri upon Bigi Sakam Tuwain Vasilibu Kishingbo, Makatan, India Legana Kan Kalaga Matam Sang Tariba Makai, Stirasiki yellow proof singi Pian the Bigi Sang Wankana Bigi Asobo Maram Orakadigi, India Legana Manipur can be with the boy of the yellow proof sing the Kanjaka Hedaklibadi, India Kari Oigan Haba. Panam Pausi editorial mem special content moina mem thamjari Makasa Tarak Poina Topamaru eva Paupran Naxlalism Mutanava Sangsiliva Kongtangi Mayul Sumli Amit Amasum Zarkana Naxlite Nipan Security Force Nomina Captain Hatkre Yunan Home Minister Amit San Leba Sticky Naxnalism Maru Pukna Mutanavagi Sangsiliva Kongjanga Sigi Mayon Sumli Maki Wapamasi
Jharkhandgi Bokorado Security Force Naxla inipa numaina kaptano hatkiba thagatpa phongdokpaga loinana thamlakpani Jharkhandgi Bokaro da liba Lusu Hills Security Force nga Naxla singi marakta numai kapnapeki thawdu amada lupa crore amagi sigelgi mana laukthokraba bakok thongba Naxla gi lusingba Bibek yaun atopa maru eba kedar ani yauna punna nipan hatkibani mafam adugi security force chatakiba operation du makhatana sathariya su phongdorakli Home Minister Amit Shah gi official gi mekedi social media da thagalakpa post security force singi thauna du thagalpa phongdoki Jharkhand gi DGP Anurag Gupta na phongdoki gi matungina Jharkhand Jaguar Police amasum CRPF ki apunba operation na naxla nipan du hatpangam kibani makhoi inches rifle mari amasum SLR rifle ama phangmangam kheni su phongdorakli naxla singi manungda wanted lakthokpa makok thongliba Bibek alias Prayak Mahaji Arvind Yadav amasum Sahi Brahmaji yauki thawdo adung asiu angan bapung mangaga makhairam tarakpada thokibani nakalani na pung anirom nongoi kapnaraba matung asiba naxla ki haksang nipan adu thengnarakibani hari Amaramdana attack matai manau Sire masa ahum sokli Assam gi Karbi Anglong district masakhang da bamiyoi singi attack matai manau sikibaga loinana makhoi gi masa ahum na aruba pipam da sokle haina police na phongdokre thawdo du thangja numiki numidang da Karbi Anglong district ki Barpathar area da liba munda basti te thokibani haina su phongdorakli police official du na ki masakhang da singi attack adu da Zolo munda amasuma ki loinabi panchami shibaga loinana sahi mapandagi taragumdi phawpada leiba makhoi masa ahumna sokhi hari soklaba angang singa do ohan marak na hospital amadu pukhalaba matung hauji Golaghat civil hospital ma khatana layengli hainasu official duna phongdorakli Amaromdana MLA ge PSO kapsin jaduna sijakri Sariskat ki Congress MLA Indra Sauge personal security officer PSO ama mahak masagi service rifle na masa mathana kapsin jaduna sijakri haina police na phongdokre police officer amana phongdokgi matung ina Sauge CSO constable Degesor Gakta 30 ngarang nungthil pung aniga makhairam tabada Batpara town da liba MLA asigi yum mamang da liba mahaki government quarter da mahaki AK-47 rifle na masa mathana kapsin jakhi bani haina su paus na makhatana phongdorakli Amaramdana Government of Manipur Office of the Superintendent of Police Kangchup District Manipur gi thadorappo notice angtang mayamna tentang thamjage social media platform oribada Kangchup Area Protection and Development Committee KAPDC under the aegis of Kuki NP Southwest Sadar Hills makoina kauba apunma meeting ama haibadi all serving personnel civil police MR amasum IRB sing tang kuntra thamari English singaniga kunga mangada K Poland Village Kangchup area da leiba Kuki Village singdagi hairibi serving personnel sing civil police MR amasum IRB sing na saruk yagadamna haiba wafam concerned personnel sing the warrant awga loinana practices organization announcement suguma tawbas illegal oi loinana uniform personnel sing na hairiba meeting asida saruk yaramba taragadi makhoi service misconduct committed tawi haina consider tawgani haiba loinana makhoi gi mathakta strict disciplinary action initiated tawgani haiba wafam yauna Superintendent of Police Kangchup District Manipur sai yauna thadorakpa notice asida sumakhatana pali